다들 독특하게. 이곳에 파자레바 6th floor 어이도이네버거. ꯁꯤꯗ TV cabinet ꯑꯃꯁꯨ ꯄꯤꯔꯦ. ꯀꯤꯆꯟꯁꯤꯅ ꯈꯔ ꯐꯠꯇ꯭ꯔꯥ? ꯃꯥꯁꯇꯔ ꯕꯦꯗꯔꯨꯝ ꯑꯣꯏꯗꯣꯏꯕꯁꯤꯅ ꯁꯤꯗꯅ ꯁ꯭ꯇꯗꯤ ꯇꯦꯕꯜꯅꯦꯕ. ꯕ꯭ꯂꯣꯛ ꯅꯝꯕꯩ ꯄ꯭ꯂꯥꯟꯗꯤ ꯂꯩꯇꯦꯕ. ꯑꯗ ꯁꯨꯝ ꯃꯥꯏꯛꯇꯤ ꯁꯨꯝ ꯄꯨꯁꯜꯂꯦ ꯑꯩꯈꯣꯏ ꯕꯥꯅꯤꯗꯣ ꯕꯥꯏ ꯆꯥꯟꯁ ꯅꯝꯅꯤꯡꯉꯗꯤꯅ. ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯀ꯭ꯌꯨ ꯈꯨꯁꯥꯡ ꯑꯃꯅꯦ ꯁꯤ ꯃꯐꯝꯁꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯅꯤꯡꯗꯅꯅꯦ. ꯕ꯭ꯂꯣꯛꯁꯤ ꯅꯝꯃꯁꯦ ꯀꯧꯔꯛꯄ. ꯈꯨꯗꯛꯀꯤꯗꯤꯁꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯁꯤꯒꯤꯁꯤꯗꯤ ꯍꯥꯟꯅ ꯕꯨꯀꯤꯡ ꯇꯧꯍꯧꯗ꯭ꯔꯦꯕꯀꯣ. ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯌꯦꯡꯉꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯃꯌꯥꯝꯁꯦ. ꯀ꯭ꯌꯨ ꯈꯨꯁꯥꯡꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩ ꯎꯠꯂꯛꯀꯦ요. ꯁꯤ ꯐꯝꯃꯤ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯤꯛꯀꯦꯠꯇꯅꯁꯦ ꯔꯤꯖꯔꯕꯦꯁꯟ ꯇꯧꯔꯅꯤ. ꯌꯦꯡꯉꯣꯕ ꯁꯤꯒꯤ ꯀ꯭ꯌꯨ ꯈꯨꯁꯥꯡꯁꯦ ꯁꯤꯅ ꯔꯤꯖꯔꯕꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ. ꯁꯤ ꯁꯥꯡꯉꯤ ꯃꯌꯥꯝꯁꯤ ꯀ꯭ꯌꯨꯁꯦ ꯈꯨꯁꯥꯡ ꯑꯃ. ꯁꯤ ꯃꯅꯨꯡꯗ ꯆꯪꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯆꯥꯕꯁꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯔꯤꯖꯔꯕꯦꯁꯟꯗꯤ ꯇꯧꯔꯒ ꯃꯤꯅꯤꯠ 10-15 ꯉꯥꯏꯌꯣꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯐꯝꯃꯤ. ꯑꯩꯈꯣꯏꯁꯨ ꯔꯤꯖꯔꯕꯦꯁꯟ ꯇꯧꯔꯦꯕ ꯁꯤ ꯀꯥꯎꯟꯇꯔꯁꯤꯗ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤꯅꯦ ꯁꯨꯃꯥꯏꯅ. ꯍꯣꯏ. ꯃꯐꯝꯁꯤꯗꯤ ꯐꯖꯕ ꯃꯥꯜꯂꯦꯕ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯀꯣ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ. ꯑꯗꯣ ꯁꯤ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯋꯥꯔꯦ. ꯑꯗꯣ ꯁꯇꯔꯗꯦ ꯅꯥꯏꯠ ꯑꯣꯏꯕꯩꯁꯨ ꯑꯣꯏꯔꯝꯅꯤ ꯍꯥ. ꯃꯥꯅꯦ. ꯑꯩꯈꯣꯏꯁꯨ ꯋꯤꯛ ꯗꯦꯖꯇ ꯑꯣꯏꯅ ꯂꯥꯛꯑꯝꯕꯅ ꯐꯕꯅꯦ. ꯑꯩ ꯆꯠꯅꯤꯡꯕꯗꯤ ꯀꯣꯏꯔꯝꯃꯦ ꯁꯤ ꯃꯐꯝꯁꯦ. ꯑꯅꯧꯕꯗꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤ. ꯑꯩꯈꯣꯏꯕꯥꯅꯤꯗ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯤꯠ ꯐꯪꯗ꯭ꯔꯤ. 45 minutes ꯁꯨꯖꯜꯂꯦ ꯑꯩꯈꯣꯏꯕꯥꯅꯤꯁꯤꯗ ꯉꯥꯏꯈꯠꯂꯛꯏꯁꯦ. ꯀ꯭ꯔꯥꯎꯗꯁꯦ ꯌꯥꯝꯈꯠꯂꯦ. ꯀ꯭ꯔꯥꯎꯗꯁꯦ ꯎꯠꯂꯛꯀꯦꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤ ꯌꯥꯝꯈꯠꯂꯛꯑꯦ ꯄꯨꯔꯥ ꯀ꯭ꯔꯥꯎꯗꯦꯗ. ꯌꯦꯡꯉꯣ ꯇꯣ. ꯐꯝꯐꯝꯁꯦ ꯐꯨꯜ ꯑꯣꯏꯔꯦꯗꯅ. ꯑꯩꯈꯣꯏꯕꯥꯅꯤꯕꯨꯗꯤ ꯐꯝꯃꯤꯀꯣ. ꯑꯗꯨꯒ ꯁꯤ ꯀꯤꯠꯆꯟꯁꯦ ꯂꯦꯞꯐꯝꯐꯧ ꯂꯩꯁꯜꯂꯛꯇ꯭ꯔꯦꯕ. ꯅꯥꯀꯟꯗꯅ ꯃꯣꯏ ꯕꯨꯀꯤꯡ ꯇꯧꯗ꯭ꯔꯤꯕ ꯀꯥꯡꯕꯨꯅꯦꯕ. 하여. 다들 독특하게. 다들 독특하게. 와래. Finally ꯑꯩꯈꯣꯏꯕꯥꯅꯤ ꯆꯪꯉꯦ. minute 45 ꯉꯥꯏꯔ ꯃꯇꯨꯡꯗ. ꯇꯦꯕꯜ ꯅꯝꯕꯔ ꯀꯌꯥ ꯍꯥꯏꯔꯛꯀꯦ? ꯁꯤꯔꯣ? ꯈꯪꯗꯦ A1 ꯍꯥꯏ. ꯁꯤ ꯃꯥꯜꯂꯦ. ꯃꯦꯕꯤ ꯇꯦꯕꯜ ꯑꯃꯗꯤ ꯐꯪꯉꯦ. ꯂꯦꯝꯀꯝꯗ ꯊꯥꯟꯕꯤꯔꯤ. ꯑꯇꯣꯞꯄꯁꯨ ꯊꯥꯟꯗꯕ ꯃꯌꯥꯝꯕꯨꯗꯤ ꯌꯥꯎꯋꯦ. ꯗ꯭ꯔꯤꯡꯛꯁꯅꯦ ꯃꯣꯛꯇꯦꯜꯅꯦ ꯃꯤꯔꯥ ꯆꯥꯏꯌꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯆꯤꯀꯟ ꯁ꯭ꯂꯥꯏꯗꯔꯁ ꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯄ꯭ꯔꯣꯟ ꯇꯦꯝꯄꯨꯔꯥ ꯁꯨꯁꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯕ ꯄꯣꯔꯛ ꯕꯦꯂꯤ ꯀ꯭ꯌꯨꯕ ꯍꯥꯏꯕ ꯃꯥꯒꯤꯅ ꯗꯥꯏꯠ ꯀꯣꯛ ꯑꯃ ꯂꯧꯔꯦ ꯂꯩꯔꯦ ꯆꯥꯔꯁꯦ ꯑꯗꯨꯗꯤ ꯆꯥꯔꯁꯦ. And I love this song. Me and you ever met, feel so young. Every single moment has led up to this one. Whoa, did the stars align? Whoa, maybe it's a sign we should do tonight. This is Nangre. Pork su loire, sushi su loire, adagi slider su loire. Loi chagre. Zaugre. Use it. Chaba loire, koi thok tore. Kano do. Surjit do kano sakhi washroom. Washroom changi engai na kama. Asta photo khara kapani ba khoi. Aduga halan. Koi jik chatlage tawwa adagine. Chalase. Chalase. Bye bye.
ꯃꯌꯥꯝ ꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯦꯄꯥꯔꯠꯃꯦꯟ ꯌꯦꯡꯕ ꯆꯠꯂꯤꯅꯦ ꯃꯈꯜ ꯈꯣꯏꯅ ꯌꯦꯡꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯎꯠꯆꯔꯛꯀꯦꯕꯀꯣ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ ꯌꯧꯔꯒ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯎꯠꯂꯛꯀꯦ ꯃꯌꯥꯝ It's same layout same ama makhagiduga same layout na this is not balcony there I'm vlogging this is the kitchen is in a sauce and all. This one they will clean over sidana hall oidoine first bedroom oidoiba ektipi cupboard budi phasana pire moise washroom attached oire moise timole mo sheng do yongan pam tari sida room amaga laire bedroom amaga sida laire cupboard di phasana yaure but bit therapy it's okay sida washroom ama laire washroom geyser yaure well geyser and this is the master bedroom ne khara chaw to ba silare cupboard silare parda laire 3 BHK oido ba sida view laire silare attached washroom thunga ani pa ne attached washroom laire baby room loinamakta geyser yawe No one. Sir. First we will get this painting. Then we will do it. He said, Uncle, you are supposed to paint. No, paint is not. Not painting, but what is it? For others, you will have so this side freeway Yauriya. yeah the eye the daytime da dikay su uroi ba manung gi se balcony laire kitchen je o sina kitang kana phatra kitchen je sina khara phatra handra to makha gi din laura gi khoi se si se Pazare ba 6th floor oidoine bako se TV cabinet amsu pire chawre room se aduga sida balcony ani laidoine ba sisina khoi utility area ge type then kitchen namsu pire exhaust chimney pire sida laire modular kitchen nam laire adagi sisina sin laire adagi sida basin nama laire extra basin nama hape adagi sida bathroom nama laire basina aduga sina first bedroom ne first bedroom phabung ju pipira memory se aduga upu laire aduga sisina thongnau laire thongnau je du view je tang building di uiba sima yare adagi somna kanda su bere cupboard loi pire mingchen amsu yaure laire adagi se thongnau view je sina khara phajai sumaina laire view je sumaina le udoine bako adagi attached washroom am yawe sigina sise washroom sumaina am yaure bako adagi si laire adagi sina third bedroom master bedroom oido basina sidana study table ne basis man hogalaga like pa yarni ba study table darka laibane adu phare si yaure ande yi di view this mine laire thunga hang to ngai ni
ꯁꯤꯗ ꯃꯣꯏ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯃ ꯍꯥꯞꯄꯤꯔꯝꯃꯦ ꯁꯤꯁꯦ ꯌꯥꯔꯦ ꯑꯗꯒꯤ ꯐꯃꯨꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒ ꯋꯥꯁꯔꯨꯝ ꯑꯦꯇꯦꯆ ꯋꯥꯁꯔꯨꯝ ꯑꯃꯒ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯚ꯭ꯌꯨ ꯂꯩ ꯊꯣꯡꯅꯥꯎꯁꯦ ꯑꯅꯤꯅꯦꯕ ꯃꯣꯏꯁꯦ ꯁꯤꯃꯒ ꯁꯤꯃꯒ ꯑꯩ ꯁꯤꯁꯦ ꯀꯟꯐꯥꯔꯝ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯄꯥꯝꯃꯦ ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯆꯥꯎꯔꯦ 3 BHK ꯑꯦꯄꯥꯔꯠꯃꯦꯟ ꯑꯣꯏꯗꯣꯏꯕ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯒꯤ ꯎꯅꯃꯛ ꯁꯣꯁꯥꯏꯇꯤꯗꯣ When my days are, I might just fall in love. I know the DJ and I love this song. Me and you and the night feel so young. Every single moment has led up to this one. Whoa, did the stars align? Whoa, maybe it's a sign. We should do tonight again, even in another lifetime. Find me there, and let's do tonight again. First we keep problems. ไปอยู่ที่อพาร์ตเมนต์ที่คอนตาเลย ꯗꯤ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯄꯥꯔꯠꯃꯦꯟꯁꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯔꯦꯕ ꯍꯥꯏꯗꯤ ꯅꯥꯟꯁꯨ ꯑꯗꯨꯝ ꯅꯥꯜꯂꯦ ꯑꯗꯨꯒ ꯑꯦꯔꯤꯌꯥꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯕ ꯒꯦꯇꯦꯠ ꯁꯣꯁꯥꯏꯇꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯅꯨꯡꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯕ ꯑꯗꯨꯝ ꯑꯗꯨꯗ ꯂꯩ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤ ꯍꯧꯖꯤꯛ ꯀꯦꯕ ꯉꯥꯏꯔꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯀꯦꯕ ꯉꯥꯏꯔꯤꯅꯦ ꯍꯥꯏꯗꯤ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗꯣ ꯑꯩꯈꯣꯏ ꯆꯠꯄꯗ ꯀꯩꯅꯣꯃꯨꯛ ꯆꯪꯗꯣꯔꯦꯕ ꯑꯔꯥꯎꯟ 200 ꯆꯪꯗꯣꯔꯦꯕ ꯀꯦꯕꯇꯁꯨ ꯁꯦꯝ 200 and ꯀꯩꯅꯣꯅ 20ꯃꯨꯛ ꯑꯣꯏꯔꯦꯕ ꯑꯗꯨ ꯌꯥꯝ ꯈꯦꯠꯅꯕ ꯅꯠꯇ꯭ꯔꯅ ꯀꯦꯕꯇ ꯑꯣꯏꯅ ꯂꯦꯞꯄ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯗꯤ ꯃꯦꯇ꯭ꯔꯣꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯁꯦ ꯁꯟꯗꯦꯅꯤꯅ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯆꯤꯜꯂꯝꯃꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯇ꯭ꯔꯥꯐꯤꯛ ꯊꯣꯛꯇꯣꯏꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯀꯦꯕ ꯕꯨꯛ ꯇꯧꯔꯤꯁꯦ ꯌꯦꯡꯉꯁꯤ ꯁꯟꯗꯦ ꯑꯣꯏꯕꯁꯦ ꯃꯦꯇ꯭ꯔꯣꯅꯗꯤ ꯊꯨꯗꯣꯏꯅꯦ ꯁꯤ ꯃꯣꯏ ꯂꯝꯕꯤꯗꯤ ꯇ꯭ꯔꯥꯐꯤꯛ ꯂꯩꯇꯦ ꯁꯤꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯃꯌꯥꯝ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯤꯐ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏꯕꯥꯅꯤ ꯍꯟꯗꯛ ꯃꯟꯁꯤꯗꯗꯤ ꯄꯨꯖꯥ ꯇꯧꯕ ꯑꯃꯗꯤ ꯂꯩꯔꯦ ꯄꯨꯖꯥꯗꯣ ꯄꯨꯖꯥ ꯑꯃ ꯇꯧꯋꯣꯅ ꯍꯥꯏꯌꯦ ꯃꯣꯏ ꯑꯍꯜ ꯂꯩꯍꯧꯕꯗꯨꯅꯁꯨ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯧꯕꯅ ꯐꯩꯌꯦꯅ ꯈꯜꯂꯒ ꯄꯨꯖꯥ ꯑꯃꯗꯤ ꯇꯧꯔ ꯍꯥꯏꯗꯤ ꯌꯨꯝ ꯑꯅꯧꯕꯗ ꯆꯪꯗꯣꯏꯅꯤꯅꯀꯣ ꯑꯦꯠꯂꯤꯁ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯔꯦ ꯃꯌꯥꯝ ꯃꯊꯪ ꯈꯪꯗꯦ ꯑꯩꯈꯣꯏꯁꯦ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯟꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯅꯝꯃꯛꯇꯣꯏꯔꯥ ꯈꯪꯗꯦ ꯌꯦꯡꯉꯒꯦ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯂꯥꯝꯃꯦꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯔꯣꯜ ꯑꯃ ꯁꯤꯗ ꯂꯩꯔꯝꯃꯦ ꯀꯦꯞꯁꯨ ꯉꯥꯏꯕ ꯑꯣꯏꯅꯀꯣ ꯀꯦꯞꯁꯦ ꯂꯥꯛꯇꯣꯔꯦ ꯑꯗꯣ ꯔꯣꯜ ꯑꯃꯅꯦ ꯀꯣꯛ ꯑꯃꯅꯦ ꯀꯣꯛꯇꯣ ꯊꯥꯏꯅꯤ ꯀꯣꯛꯅꯤ ꯍꯥꯏꯅꯤ ꯀꯣꯛ ꯑꯦꯗꯚꯔꯇꯥꯏꯁ ꯈꯔ ꯆꯥꯔꯦ ꯆꯥ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯅꯪ ꯆꯥ ꯔꯣꯜ ꯆꯤꯁ ꯔꯣꯜ ꯅꯠꯇ꯭ꯔꯥ ꯆꯤꯀꯟ ꯆꯤꯁ ꯔꯣꯜ ꯍꯥꯎꯕ꯭ꯔꯥ ꯆꯥꯔꯣ ꯑꯩ ꯀꯣꯟꯅ ꯆꯥꯔꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯣꯔꯦꯟ ꯁꯨꯁꯤ ꯆꯥꯗꯣꯏ ꯀꯥꯔꯗ ꯆꯥꯔꯣ ꯂꯦꯞꯇꯣꯞ ꯑꯣꯏꯅ ꯍꯥꯎꯗꯤ ꯍꯥꯎꯔꯗ ꯈꯔ ꯆꯥꯔꯣ ꯑꯩ ꯅꯪꯁꯨ ꯆꯥꯔꯛꯀꯦ ꯍꯧꯖꯤꯛ ꯁꯤꯃꯥ ꯌꯦꯡꯕ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯁꯤꯗ ꯅꯍꯥꯟ ꯆꯥꯕ ꯁꯨꯁꯤꯗꯣ ꯍꯥꯎꯋꯦꯕ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯁꯨꯁꯤ ꯈꯔ ꯆꯥꯅꯤꯡꯉꯦ ꯑꯗꯨꯒꯤ ꯁꯨꯁꯤ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯒꯤꯗꯤ ꯁꯨꯁꯤꯅꯦ ꯃꯥꯒꯤꯅ ꯅꯨꯗꯜꯁ ꯂꯧꯈ꯭ꯔꯦ ꯁꯤꯃꯥꯁꯦ ꯅꯪꯒꯗ꯭ꯔꯣ 10:30ꯅꯦ 10:15 ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 10:15 ꯃꯣꯏ ꯃꯤꯅꯤꯠ 10ꯗꯤ ꯑꯗꯨꯝ ꯊꯦꯡꯖꯗꯥꯏꯅꯦ ꯊꯦꯡꯕꯅꯤ ꯅꯪ ꯁꯤ ꯆꯥꯔꯕꯅꯤꯅ ꯍꯣꯔꯦꯟ ꯁꯤꯃꯥꯒꯤ ꯆꯥꯔꯔꯣꯏꯀꯣ ꯍꯥ ꯍꯣꯏ ꯀꯩ ꯁꯤꯃꯥꯅꯣ ꯌꯦꯡꯗꯣꯏꯁꯦ ꯑꯣꯕꯁꯦꯁꯟ ꯑꯩ ꯁꯣꯅꯣꯖꯨꯒ ꯍꯦꯟꯒꯠꯀꯦ ꯇꯧꯕ ꯑꯣꯕꯁꯦꯁꯟ ꯌꯦꯡꯉꯒ ꯑꯣꯕꯁꯦꯁꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦ ꯍꯧꯖꯤꯛ ꯌꯦꯡ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯍꯥꯏꯐꯦꯠ ꯎꯠꯁꯤꯔꯥ ꯈꯪ ꯂꯩꯔꯦꯍꯦ ꯁꯤꯁꯦ ꯅꯍꯥꯟꯃꯨꯛꯁꯨ ꯎꯠꯈ꯭ꯔꯗꯥꯏꯅꯦ ꯃꯐꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯅꯥꯀꯟꯗ ꯑꯇꯣꯞꯄ ꯁꯨꯃꯥꯏꯅ ꯂꯩ ꯀꯩꯀꯥ ꯁꯨꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒꯤ
เป็นเที่ยงเองป่ะSina udon noodles ni ye kanoge porky sina ina pamjava sushi sushi dang cha ne noodles se kya cha ning de 我秒而去的。 sina bubble tea 好嘞，好啦该够了。哎ไม่ยอมคุยจะเชิงอีกเที่ยงไงแต่วันนี้ movie ยังไม่สั่งอีกอามา The Obsession ไหนไม่รู้ตัวอันเอาไว้ชิมาดยังก็ต้องยังไม่สั่งสิล่ะ 现在OD3 เนี่ย3 I couldn't have make ก็บอกนั่งเล็บ Oh no, no.